Imphal ukrul lambi gi Sangkai Kuki kun area da Imphal lagi pot puduna sangkhiba gari kaya thatuna thamlamba adu ukrul tan na pusina ba RAF ki personnel singna tear gas amadi rubber bullet singkap tuna tan khaina ba honari amadi Kuki Nupi Khara Sokle pandangle hari Kuki lanjana ruba sing masagi hanagi khunda hanjunna ba hore kumja 2023 gi me ahum dagi Manipur da thok dibi Erang asina maram oiraga lanjana ruba maitei khunja sing na tana Kuki khunja sing su masa masagi khunda hanjunna ba ngasi dagi hokre Charpur Kakching amasung Bishnupur district ki tainana lairiba Samu Lamlan block ki manung chanba Khodang khungi lanjana ruba khunja sing asidagi khunadu da amu hana khunda laita ba hokibani ningsing yumbi ama yungladuna amasung laishon tinson pangthok na batung da khuladu da miyoi sing nauna khunda laita bagi thoram ado MLA Paulen Lan Haukif na hodoki hari kunasi kumja 2023 gi me kungani pandagi khundak lan si duna leirakpani Erang aduda kuthongna rakpadagi khunja sing ki duna lanjana khibadagi khunadumi amata laitana lakhi khungi khunja sing na hai Erang aduda yumni fu hena amanga ta thoki yum khara khaktama amanga ta thoki de hari Kunadugi village chief Jamel Nun Haukif Nai MLA District Administration Civil Society Organization amasung village authority gi maikai degi khunda laita naba thausil paikhat piduna honarakpadagi khunja sing khunda amu hanjenba phangba asi nungaiba phawi Local authorities singi maikai degi yumni furom nauna sare amasung atai yum tarana Pradhan Mantri Awas Yosna gi makha da sabani ngasi degi khunda nauna changba gi thoram aduda Kuki Civil Society gi luchingba sing maheri lup sing amasung nupi luchingba sing su saruk yaki singna me kuntra da khongchat pangthok dauri church luchingba sing hat khiba amasung mioi taraga mari fajinuna thamliba si thado khanna gi demand tawarduna May 30 da Kuki NP Manipur na miyang gi rally pangthok dauri Kuki NP Manipur na sinuna May 30 da India gi tongan mafam sing da Kuki singi oiba rally ama pangthok tuna protest tawgadauri May kungataruk ta pangthok ki ba Kuki NP Manipur amasung tongan ba civil society organization singi apunba mifam amana masigi warif asi lawkhibani haidi Kuki jo miyam da chatharakwa awat anai singi Kanna balenga na thabak lokhatpa ngamdaba asibu yaningdaba phongdokladuna khongjang asi changsingadawribani haina Kuki NP Manipur na phongdokli authority singda maral siraduna Kuki NP Manipur na high church luchingba ahum hatkibagi thogdo atuda chenari ba miyoi sing masak khangdoktuna achumba wal phanganba ngamdana lairi fajinkiba Kuki miyoi taraga mari hojik faubana Naga singna thadoktana thamba si miyoi bagi lichot ki wangmadani amasung logi wangmadani Kuki NP Manipur gi laibak sinba thungna pangthokadawriba khongchat asi banner amagi makhada apunba kholaw amaga loinana changsingani hari Pangthokadawriba rally asida Kuki jo civil society organization sing youth group sing church luchingba sing Kanglup sing luchingba sing na punna democratic oiba khongjang sing makhoi na lairiba district sing amasung city sing da pangthoknaba appeal tawri rally da fakiba taibangan ba Imphal da purakadawri Counter Intelligence Special Cell New Friends Colony New Delhi gi thima mana May 6 ta Delhi dagi faraga hojik TR jail da lairiba KCB taibangan ba group ki Chairman ni haiba Haubijam Dilif Allies taibangan bagi production Warren Pibina ba singjamai police ki SDPO na tharakpa wakat special court NIA Imphal West ki court ngarang ayaba pikre production Warren P na ba application adu SDPO na BNSS ki makhada accused ni hariba kabulam jawdagi haujingna Bishnupur awang laikai de laiba Haubijam Dilif Allies taibangan ba yangkhai gani thoi apokpa laikhidraba kunjaba bugi mathakta court ta tharakhibani haukiba kumja 2023 gi August taragani pa na Imphal West Commando gi team amana KCB taibangan bagi kader mari singjamai sograkpam laikai dagi faki haiba wafam court state ki special PP na thamkhibaga loinena miyoi sing ado wahang paun chathabada makoi sing ado KCB taibangan bagi active kader ni amasu makoi taibangan bagi makhada Imphal area amasu masiga koibada laiba mafam singda sel gi demand tongna balakpani haiduraki haiba wafam su thamki hojik case asigi mathakta ahenba case taru amaga KCB taibangan bagi Sam khonggat pada chena ba miyoi singi mathakta lokhatle amadi case sing asigi manungda singjamai police station gi manungda laiba lanai miyoi singda sen gi demand tawbuda su chena baga mari lainana basu yauri special PP na makhata na thamki wafam di Haubijan Dilip Allies taibangan ba Hengang police station manungda laiba miyoi singda sen gi demand tawbuda su chena baga mari laina basu yauri special PP na makhata na thamki wafam di Haubijan Dilip Allies taibangan ba Hengang police station Imphal police station amasung Moirang police station na register tawba case ahum ga mari laina na fagat luba laikre Kumja 2024 da City Police Station na lokatpa case chahi aduda Imphal Police Station na lokatpa case amasung Kumja 2025 ta Porongpat Police Station na lokatpa case kamari lainana KCB taibangan ba group ki mathakta FIR case ahum amaga su lokatki chaliba chahi asigi March ta da singjamai Police Station gi team amana Haubijam Dilif taibangan bagi Bishnupur da laiba yum amasung maha ki horagfam oriba kai bulam jawda laiba yum da chatuna mahak fana bhona ki adubo fa bangam ki de haiba
Wafam Special PP na thamki mahake mathakta thijilingai cherak asida SP Imphal West na Assistant Commissioner of Police Counter Intelligence Special Cell New Delhi degi email ama phangki. Email aduda haubijam dilif haukiba May 3 ta fare haina khangalaki. Arms Act amasung 4x5 Explosive Substance Eki Makada Special Cell New Delhi na lokhatpa FIR ga mari lainana mathang tha June 9 fawba judicial custody remand piduna Tirar jail da haubijam dilip lairibani. Police station aduda lairiba FIR sing mapung fana thijinba yanaba accused ni hariba mioi adugi mathakta production warrant pibinaba special PP gi khuthangda case adugi ayona haijarakibani korna special PP na thamlakiba wafam sing tarba tungda amasung application adu kumna yengsilaba tungda accused ni hariba mioi adugi mathakta non bailable warrant asu tawnaba khanganki amasung accused ni hariba mioi adu court adugi mamangda puthoktuna lairiba FIR sing adugi matangda thijinba production warrant singni Bangladesh it kilai de kanaba puthorapa iroi ama Donald Trump manbagi da mahatana juda thamkre Bangladesh sakundariba Muslim furup ki mioi million 170 rom na pangthokpa Eid al-Adha gidamak lai de kanaba puthoraki iroi ama gi masam US ki President Donald Trump ka suki matik manabadagi social media da viral oiraktuna khonglei thuna malem sin thongna sandorakhibadagi Bangladesh lengang na khuthingjilak hariba Donald Trump manba iroi asi halan khidabagal loina Bangladesh ki National Zoo da thamduna yengsinna biya thangpi kre KG 700 lumba albino buffalo asigi makokta hoba masam asi awawa hangama palmachu oiduna US President Donald Trump ki blood masam gacha manabadana tana samat fawba manabana maram oiraga viral oirakhibani hariba iroi asi Eid al-Adha awagidamak hanaba thorang tawringaida Bangladesh lengang na khuthingjinuna halan khidabani Donald Trump manba iroi asi Bangladesh ki National Zoo da thamlagani amasung zoo asigi curator Ethikuru Rehmana iroi asi tekta kaidina amasung masa mau fana thamgani haina miyamda phongduraki iroi asi Bangladesh ki National Zoo da pukhidringaida maikai kayadagi mioi kayana thomjinaraktuna photo kamna bohonaraki chahi 39 suraba iroi asi gi mapu Ziauddin Madana phongdokhibada iroi asigi top masam asibu yengluraga kairoi lekai da mayamna mahakbu Donald Trump haina mingthon biki iroi asi piklingaidagi yoklaklabasu imung manungi awarapa yengduna Eid al-Adha da taibang mapugi mafamda kachanabagi yonkhibani asumna social media da viral oirakani haibadi thajarudi haiki Bangladesh lengaki yathang matungina police na khonglei thuna changsilakna iroi asi atangma makhalgi albino iroini hairaduna hatpa thingkibagal loinana chahi nawriba iroi asi National Zoo da thamlagani haiki panba yabadi chahi khudingi Bangladesh da Eid al-Adha gi mari lainana iroi san hameng yauna chingbasa million taragani thoirom hali Iran US na ceasefire sangdokpada yanare adubu Trump ke yabangaidi Omana Israel gi michang changlabadi olhangani Trump US amasung Iran na lan loishinbagi wari sanaduna lakpada matam kharagi oina ceasefire sangdokpagi wafamda yanare adubu masigi matangda Trump ki maikaidagi ayaba pirakpa ngaiduna leiri haina agency gi pauna phongdorakli West Asia gi lan loishinnabagi framework ta Iran na Strait of Hormuz ki control makoina paishin gani amasung malem gi khwadi maruiba thawgi lambi asigi management khudingma Oman leibaga khusamnaduna tawgani haina akanba wafam thamlakraba matungda Iran gi wafam asi yaningdaba phongdokpaga loinana US President Donald Trump na Strait of Hormuz asi kanamata da control tawhaloi US na thawgi lambi asibu yengsiduna thamgani karigumba Oman na khut thingjinduna Iran gi mateng panglaklabadi makhoisu ongani haina kihankre US amasung Iran lan loishinbagi wafamda yanaba purakpa ngamdabadagi lan asi makha tana sangthaduna leirekraba matung asi US na Iran gi Bandar Abbas haina khangnaba port city da landakre Strait of Hormuz tagi kilometer 70 rom chathuraklaga Iran gi samudra khongmana leiba mioi lak taret lom khundaba city asida hanjin US ki military na target tawduna landakrabani ngasi su US ki military na city asibu target tawrakhiba si karigumba Iran gi tamda lan asi loishin khrabadi Bandar Abbas control tawba ngamba nakal aduna Strait of Hormuz mapung fana control tawba ngamgadawribani haidi masina maram oiraga US na Bandar Abbas ta laiba Iran Navy gi infrastructure mapangal sonthanaba honarakwa oigani thajanari pauning ko dagi lokacharaki panduna lairiba gari sing fana kuirei Senapati district ki tongan ba mafam sing da panduna lairakliba gari sing numit masing fana yamsilakle handak thokiba kangpokpi district ki manung chanba Kotlen Kotjimda
ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯇꯨꯅ ꯆꯔꯆ ꯂꯤꯗꯔ ꯍꯥꯠꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯤꯝꯅ ꯃꯦ 18ꯗꯒꯤ ꯆꯠꯊꯔꯛꯄ ꯁꯠꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯛꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠ 15ꯅꯤ ꯊꯥꯈꯥꯏ ꯑꯃ ꯐꯥꯔꯛꯂꯦ꯫ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯀꯣꯖꯨꯃꯥꯗꯒꯤ ꯍꯧꯔꯒ ꯁꯦꯅꯥꯄꯇꯤ ꯇꯤ ꯈꯨꯂꯦꯟ ꯐꯥꯎꯕꯗ ꯄꯨꯟꯅ ꯒꯥꯔꯤ 600 ꯔꯣꯝ ꯂꯩꯔꯤ꯫ ꯂꯨꯔꯤꯕꯗꯤ ꯒꯥꯔꯤꯁꯤꯡ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯅꯨꯡ ꯃꯍꯩ ꯃꯔꯣꯡ, ꯈꯥꯃꯦꯟ, ꯑꯂꯨ, ꯇꯤꯜꯍꯧ ꯑꯃꯗꯤ ꯑꯇꯩ ꯃꯈꯜ ꯀꯌꯥꯒꯤ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯌꯥꯎꯔꯤ꯫ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯠꯊ ꯄꯨꯝꯊꯕ ꯅꯥꯏꯕꯅꯤꯅ ꯑꯌꯥꯝꯕ ꯁꯔꯨꯛ ꯄꯠꯊ ꯄꯨꯝꯊꯔꯛꯂꯦ꯫ ꯃꯁꯤꯗ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯤ ꯂꯂꯣꯟꯕꯁꯤꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯂꯣꯟꯕꯁꯤꯡꯗ ꯑꯆꯧꯕ ꯑꯃꯥꯡꯕ ꯑꯃ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯃꯐꯝꯁꯤꯗ ꯒꯥꯔꯤ ꯀꯌꯥ ꯁꯠꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯥꯔꯤ ꯀꯌꯥ ꯄꯟꯗꯨꯅ ꯅꯨꯃꯤꯠ 15ꯅꯤꯔꯣꯝ ꯂꯩꯔꯛꯄ ꯑꯁꯤꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯃꯁꯨꯡ ꯍꯦꯟꯗꯜꯃꯦꯟꯁꯤꯡ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡꯁꯨ ꯃꯇꯝ ꯁꯥꯡꯅ ꯒꯥꯔꯤꯁꯤꯡ ꯄꯟꯗꯨꯅ ꯂꯩꯔꯛꯄꯅ ꯃꯈꯣꯏꯅ ꯆꯥꯅꯕ ꯄꯣꯠꯆꯩ ꯂꯩꯕꯗ ꯗꯨꯀꯥꯟ ꯑꯌꯥꯝꯕꯁꯨ ꯄꯣꯠ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨꯡ ꯃꯥꯌꯣꯛꯅꯕꯒꯤ ꯄꯥꯎ ꯂꯩꯔꯤ꯫ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯥꯊꯣꯋꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ H. ꯔꯟꯖꯤꯠꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯃꯦ 16ꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝ ꯆꯥꯟꯒ ꯎꯅꯗꯨꯅ ꯒꯥꯔꯤꯁꯤꯡ ꯏꯝꯐꯥꯜꯗ ꯄꯨꯔꯛꯅꯕ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯁꯤꯗ ꯁꯤꯑꯦꯝꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯈꯔ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯕꯒꯨꯝ ꯇꯧꯏ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯥꯖꯤꯟꯗꯨꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ ꯏꯝꯐꯥꯜꯗ ꯌꯧꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯔꯤ ꯍꯥꯏꯕꯗꯤ ꯆꯨꯝꯂꯣꯏ, ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯅꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ ꯏꯝꯐꯥꯜ ꯌꯧꯍꯜꯂꯛꯄ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯂꯩꯉꯥꯛꯁꯤꯒꯤ ꯃꯇꯝ ꯃꯇꯝꯗ ꯊꯣꯔꯛꯄꯁꯤꯡ ꯂꯥꯛꯁꯤꯟꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯂꯦꯕꯥꯅꯟꯒꯤ ꯈꯥ ꯊꯪꯕ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛꯁꯤꯡꯗ ꯃꯤꯑꯣꯏ 18 ꯁꯤꯈ꯭ꯔꯦ꯫ ꯂꯦꯕꯥꯅꯟꯒꯤ ꯈꯥ ꯊꯪꯕ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯁꯤꯡꯗ ꯏꯖꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 18 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯩ ꯃꯌꯥꯝ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯂꯦꯕꯥꯅꯤꯁ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯥ ꯊꯪꯕ ꯇꯥꯔꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯏꯖꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯗ ꯃꯤꯑꯣꯏ 3 ꯁꯤꯈꯤ ꯑꯃꯁꯨꯡ ꯑꯉꯥꯡ 9 ꯑꯃꯁꯨꯡ ꯅꯨꯄꯤ 19 ꯌꯥꯎꯅ ꯑꯇꯩ ꯃꯤꯑꯣꯏ 38 ꯁꯣꯛꯈꯤ ꯍꯥꯏꯅ ꯂꯦꯕꯥꯅꯟꯒꯤ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯃꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯁꯦꯟꯇꯔꯅ ꯍꯥꯏꯈꯤ꯫ ꯀꯣꯟꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯃꯁꯨꯡ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯏꯖꯔꯦꯜꯒꯤ ꯗ꯭ꯔꯣꯟ ꯑꯃꯅ ꯄꯣꯄꯨꯂꯔ ꯍꯥꯎꯖꯤꯡ ꯑꯦꯔꯤꯌꯥ ꯑꯃꯁꯨꯡ ꯈꯥ ꯊꯪꯕ ꯂꯦꯕꯅꯤꯁ ꯁꯤꯇꯤ ꯇꯌꯔ ꯐꯥꯎꯅꯕ ꯂꯝꯕꯤꯗ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯃꯗ ꯇꯥꯔꯒꯦꯠ ꯇꯧꯕꯗ ꯃꯤꯑꯣꯏ 2 ꯁꯤꯈꯤ ꯍꯥꯏꯅ ꯂꯦꯕꯅꯟꯒꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ NNAꯅ ꯍꯥꯏꯈꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯅꯥꯚꯤ ꯁꯥꯔꯤ ꯑꯦꯔꯤꯌꯥꯗ ꯑꯦꯠꯂꯥꯎꯟ ꯍꯥꯏꯋꯦꯗ ꯈꯔ ꯍꯦꯟꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯆꯦꯟꯅꯕ ꯍꯣꯠꯅꯕ ꯃꯤꯆꯝꯒꯤ ꯏꯃꯨꯡ ꯑꯃ ꯏꯖꯔꯦꯜꯒꯤ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯅ ꯇꯥꯔꯒꯦꯠ ꯇꯧꯈꯤ꯫ ꯃꯗꯨꯗ ꯑꯉꯥꯡꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯁꯤꯈꯤ ꯍꯥꯏꯅꯁꯨ NNAꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 2 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ 2300 GMT ꯔꯣꯝ ꯇꯥꯕꯗ ꯀꯤꯌꯥ ꯑꯦꯔꯤꯌꯥꯗ ꯁꯥꯎꯗꯔꯟ ꯂꯦꯕꯥꯅꯟꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯏꯃꯨꯡ ꯑꯃ ꯂꯩꯕ ꯑꯦꯄꯥꯔꯠꯃꯦꯟꯠ ꯑꯃꯗ ꯏꯖꯔꯦꯜꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 3 ꯁꯤꯈꯤ ꯑꯃꯁꯨꯡ ꯑꯇꯩ 5 ꯁꯣꯛꯈꯤ ꯍꯥꯏꯅ NNAꯅ ꯍꯥꯏꯈꯤ꯫ ꯈꯥ ꯊꯪꯕ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯦꯕꯥꯅꯟꯗ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯏꯖꯔꯦꯜꯒꯤ ꯆꯠꯊꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡꯗ ꯁꯔꯚꯤꯁꯃꯦꯟ 3 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯦꯕꯥꯅꯤꯁ ꯑꯥꯔꯃꯤꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯍꯦꯖꯕꯣꯂꯥꯅ ꯃꯊꯪ ꯃꯊꯪ ꯊꯥꯗꯣꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯐꯥꯏꯇꯔꯁꯤꯡꯅ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯎꯗꯔꯟ ꯂꯦꯕꯥꯅꯟꯗ ꯏꯖꯔꯦꯜ ꯑꯥꯔꯃꯤꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯒꯥꯔꯤꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯂꯦꯕꯥꯅꯟꯒꯤ ꯃꯔꯛꯇ ꯁꯦꯖꯐꯥꯌꯔ ꯑꯃ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯆꯠꯅꯕ ꯍꯧꯈꯤ꯫ ꯁꯦꯖꯐꯥꯌꯔ ꯇꯧꯔꯕꯁꯨ ꯏꯖꯔꯦꯜꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯕꯥꯅꯟꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯂꯦꯞꯇꯨꯅ ꯆꯠꯊꯔꯤ꯫ ꯍꯦꯖꯕꯣꯂꯥꯅꯁꯨ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤ ꯂꯩꯐꯝꯁꯤꯡꯗ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯤ꯫ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤ ꯑꯃ ꯕꯦꯀꯥꯗ ꯃꯍꯥꯛꯀꯤ ꯄꯣꯁꯠ ꯃꯅꯥꯛꯇ ꯏꯖꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯗ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯂꯦꯕꯅꯤꯁ ꯑꯥꯔꯃꯤꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ ꯍꯛꯆꯥꯡ ꯂꯧꯊꯣꯛꯄꯗ ꯊꯤꯟꯊꯈꯤ ꯍꯥꯏꯅ ꯂꯦꯕꯅꯤꯁ ꯑꯥꯔꯃꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ꯫ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁ IDFꯀꯤ ꯀꯣꯝꯕꯦꯠ ꯏꯟꯖꯤꯅꯤꯌꯔꯤꯡ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯁꯥꯎꯗꯔꯟ ꯂꯦꯕꯥꯅꯟꯗ ꯍꯦꯖꯕꯣꯂꯥꯅ ꯀꯥꯞꯄ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗ꯭ꯔꯣꯟ ꯑꯃꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ IDFꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯖꯔꯦꯜꯒꯤ ꯁ꯭ꯇꯦꯠ ꯈꯥꯟ TV ꯅ꯭ꯌꯨꯁꯅ ꯍꯥꯏꯈꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯅꯨꯡꯊꯤꯜꯗ ꯗꯦꯕꯜ ꯚꯤꯂꯦꯖ ꯃꯅꯥꯛꯇ ꯏꯖꯔꯦꯜ ꯑꯥꯔꯃꯤ ꯄꯨꯕ ꯒꯥꯔꯤ ꯑꯃ ꯗ꯭ꯔꯣꯟꯅ ꯀꯥꯞꯄꯗ ꯂꯥꯟꯃꯤ ꯑꯗꯨ ꯁꯤꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯃꯥꯟꯗꯔ Tꯅ ꯁꯣꯛꯈꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯍꯦꯖꯕꯣꯂꯥꯅ ꯏꯖꯔꯦꯜꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯁꯦꯇꯜꯃꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯑꯥꯎꯠꯄꯣꯁꯠꯁꯤꯡꯗ ꯗ꯭ꯔꯣꯟ 30 ꯍꯦꯟꯅ ꯀꯥꯞꯁꯤꯟꯈꯤ꯫ ꯂꯦꯕꯥꯅꯟꯗ ꯂꯩꯕ IDF ꯐꯣꯔꯁꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯍꯦꯟꯕ ꯗ꯭ꯔꯣꯟꯁꯤꯡ ꯀꯥꯞꯁꯤꯟꯈꯤ꯫